ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯑꯁꯨꯛ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯃꯥꯕꯨꯗꯤꯅꯦ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯐꯝ ꯊꯣꯛꯇꯕꯔꯅꯦ 에이, 미와 ꯉꯥꯡꯅꯕꯗ 할링들하고 쿠나의 신하. 나샤누피도 엉커뜨더마란 치럭러버디. 나샤누피는 란면이 아이비기. 오이데버 쿠덤 그야 부클럭러버디. 하? 나샤누피 분실거리 왜니? 아예ng mayum makay panbagi matang 열어버다. karamba imung나. 마샤마 모 있는 거다 우리분호. 쿠나의 신하 kari 하이라카다기 하이버기 와팜도 넣자디. 아춤버기다먹다 lep가다버니. 마라 레이라바 마학부 제락 방안미기 모다 뚜미나 숨레 샬라버디. 아베나 타바카나구미다 수토독세 톡로 해닝아 리티. 그러니까 이탁 탁갈리도나 그이기노. 이치야. 아이 하이라드로. 하유네. 그이노 하유네. 마양키 땅깡딱 떠비도. 아두 개더러봐. 암타 해로우네. 아두 개더러봐. 아두 이치야. 마밍도 그이 가오기부. ꯅꯪ ꯃꯃꯤꯡꯗꯣ ꯈꯪꯉꯛꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯤꯡ ꯈꯪꯕꯗꯨꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯅꯤ. ꯄꯤꯔꯦꯗ ꯏꯄꯥꯗꯤ ꯅꯍꯥꯟꯈꯩꯗꯤ ꯀꯗꯥꯏꯗ ꯂꯣꯠꯂꯨꯔꯕ? ꯅꯋꯥꯅ ꯄꯥꯎꯒ ꯑꯝꯇ ꯇꯥꯍꯟꯗꯈꯩ. 이제 코칭 ꯆꯠꯄꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯕꯛꯇꯅꯦ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯑꯗꯨꯅ ꯈꯔ ꯆꯤꯟꯕ ꯑꯗꯨꯕꯨꯗꯤ ꯁꯤꯗꯤ ꯀꯣꯃꯅꯤꯗ ꯇꯣꯏꯅꯁꯨ ꯎꯔꯛꯑꯅꯤ. ꯍꯣꯏꯅꯦ. ꯑꯗꯣ ꯅꯣꯏꯁꯨ ꯎꯔꯒꯅꯦ 이제ꯁꯨ ꯄꯨꯛꯅꯤꯡ ꯂꯨꯝꯃꯤꯅꯦ. ꯋꯥꯈꯜꯒꯛꯁꯦ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ. ꯑꯗꯨ ꯈꯛꯇ ꯑꯃꯗꯤ ꯋꯥꯠꯇ꯭ꯔꯣ 이제? ꯀꯔꯤꯕꯣ? ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯑꯗꯨꯃꯗꯤ ꯋꯥꯠꯇ꯭ꯔꯕꯣ 이제? ꯋꯥꯠꯇ꯭ꯔꯦ. ꯊꯃꯣꯏꯕꯨ ꯃꯔꯣꯟ ꯊꯣꯛꯄ꯭ꯔꯣ? 이슈 레라메 분식이 반담 kaya ama manglan kaya su sagatchakibani malem asida aigi mafam ama kange khanna adubu aigi manglanda nattana aigi minoksu nungsi haitana munbikre ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ. kaya 이랍 랍나나 칼람바 마리마 ꯈꯪꯅꯛ ꯅꯛꯁꯜꯂꯛꯄꯒꯨꯝ ꯐꯥꯎꯏ. ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯕ ꯃꯤꯀꯨꯞꯁꯦ ꯑꯩꯒꯤꯗꯤ ꯑꯇꯥꯡꯕꯅꯤ. ꯀꯩꯒꯨꯝꯕ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦꯅ. ꯅꯪꯒꯤꯗꯤ ꯃꯤ ꯎꯁꯤꯠꯇꯕꯅꯤ. ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏ ꯈꯜꯂꯤꯗꯣ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯡꯁꯤꯕ ꯀꯥꯏꯍꯜꯂꯗꯤ ꯑꯕꯦꯒ ꯅꯍꯥꯛꯀꯒꯤ ꯃꯔꯛꯇ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏ. ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ. ꯀꯅꯥꯗꯅꯣ ꯑꯩ ꯍꯥꯏꯁꯦ? ꯍꯧꯒꯠꯂꯣ. से कब कनो से ꯑꯕꯦ ꯆꯠꯁꯤꯂꯣ. ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ.